ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯈꯨꯜꯂꯥꯛꯄꯒꯤ ꯃꯆꯥ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯄꯦꯄꯦ ꯂꯥꯏꯁ꯭ꯔꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝꯗꯣ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯅꯣꯡ ꯍꯥꯏꯕ ꯑꯁꯤꯅ ꯁꯨꯡꯇꯥ ꯇꯥꯔꯛꯈꯤꯗ꯭ꯔꯕ ꯃꯇꯝꯅꯤ꯫ ꯃꯥꯂꯦꯝꯗ ꯅꯣꯡꯂꯤꯛ ꯑꯃꯠꯇ ꯈꯤꯛꯂꯗꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯈꯨꯗꯤꯡꯗ ꯏꯁꯤꯡ ꯍꯥꯏꯕ ꯑꯁꯤ ꯑꯃꯠꯇ ꯂꯩꯅꯗ꯭ꯔꯤ꯫ ꯏꯁꯤꯡ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯃꯥꯌꯣꯛꯅꯔꯝꯃꯤ꯫ ꯇꯨꯔꯦꯜꯗ ꯆꯦꯟꯕ ꯏꯁꯤꯡꯁꯨ ꯂꯣꯏꯅ ꯀꯪꯈꯤꯔꯝꯃꯤ꯫ ꯃꯐꯝ ꯃꯐꯝꯗ ꯇꯨꯡꯗꯨꯅ ꯂꯩꯔꯝꯕ ꯏꯁꯤꯡꯁꯨ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯦ꯫ ꯅꯣꯡ ꯆꯨꯗꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇꯨ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯅꯔꯝꯃꯤ꯫ ꯆꯤꯡꯒꯤ ꯃꯅꯥꯛ ꯅꯛꯅ ꯂꯩꯕ ꯈꯨꯜ ꯑꯃꯅꯤ꯫ ꯈꯨꯜꯂꯥꯛꯄꯅ ꯄꯥꯟꯕ ꯈꯨꯜꯅꯤ꯫ ꯈꯨꯜ ꯑꯁꯤꯗ ꯌꯨꯝ ꯀꯌꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯤꯁꯨ ꯑꯗꯨꯃꯛ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯏꯁꯤꯡ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯑꯁꯤ ꯃꯥꯌꯣꯛꯅꯔꯝꯃꯤ꯫ ꯈꯨꯜ ꯑꯁꯤꯒꯤ ꯆꯤꯗꯥꯏꯗ ꯆꯦꯟꯕ ꯇꯨꯔꯦꯜ ꯃꯔꯤꯜ ꯑꯗꯨꯁꯨ ꯂꯣꯏꯅ ꯀꯪꯈꯤꯔꯝꯃꯤ꯫ ꯏꯁꯤꯡ ꯑꯁꯤ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯅꯔꯝꯃꯤ꯫ ꯈꯨꯜ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯆꯤꯡ ꯑꯁꯤꯗ ꯏꯐꯨꯠ ꯃꯆꯥ ꯊꯣꯛꯏ꯫ ꯏꯐꯨꯠ ꯑꯁꯤꯁꯨ ꯃꯌꯥꯡ ꯀꯪꯂꯤ꯫ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯗ ꯏꯁꯤꯡ ꯁꯣꯏꯗꯅ ꯇꯠꯈ꯭ꯔꯒꯅꯤ꯫ ꯏꯐꯨꯠ ꯑꯁꯤꯗ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯅꯤꯈꯛꯅ ꯏꯁꯤꯡ ꯁꯣꯛꯂꯤ꯫ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯏꯆꯦ, ꯏꯐꯨꯠ ꯑꯁꯤꯃꯒ ꯀꯪꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯀꯗꯥꯏꯗꯒꯤ ꯏꯁꯤꯡ ꯁꯣꯛꯀꯅꯤ? ꯀꯗꯥꯏꯗꯒꯤ ꯏꯁꯤꯡꯅ ꯁꯤꯖꯤꯟꯅꯒꯅꯤ? ꯍꯟꯗꯛꯀꯤ ꯀꯨꯝ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯗ." "ꯏꯅꯥꯎ, ꯑꯗꯨꯅꯤ, ꯍꯟꯗꯛꯇꯤ ꯌꯥꯝꯅ ꯋꯥꯔꯤ꯫ ꯃꯁꯤꯒꯤ ꯏꯐꯨꯠ ꯃꯆꯥꯁꯤꯗꯒꯤ ꯈꯨꯜ ꯑꯁꯤꯃꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯏꯁꯤꯡ ꯁꯣꯛꯅꯔꯤꯕꯅꯤꯗꯣ꯫ ꯃꯁꯤꯁꯨ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯗ ꯁꯣꯏꯗꯅ ꯏꯁꯤꯡ ꯇꯠꯈ꯭ꯔꯒꯅꯤ꯫ ꯋꯥꯗꯧꯔꯤꯗꯀꯣ ꯑꯣꯟꯊꯣꯛꯅ꯫ ꯅꯣꯡ ꯑꯁꯤꯅ ꯆꯨꯕ ꯑꯣꯏꯔꯕꯗꯤ ꯑꯋꯥꯕ ꯄꯨꯝꯕꯁꯦ ꯀꯣꯛꯀꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯨꯔꯛꯄꯒꯤ ꯃꯃꯤꯗꯤ ꯑꯃꯠꯇꯕꯨ ꯎꯗꯦ꯫ ꯆꯨꯔꯛꯀꯅꯤ ꯍꯥꯏꯕ ꯊꯥꯕꯨ ꯊꯥꯖꯗ꯭ꯔꯦꯗ꯫ ꯅꯣꯡ ꯑꯁꯤꯅ ꯆꯨꯔꯛꯇ꯭ꯔꯤꯕꯁꯦ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ꯫ ꯍꯧꯖꯤꯛꯁꯨ ꯑꯇꯤꯌꯥꯁꯦ ꯅꯣꯡ ꯑꯃꯠꯇ ꯆꯦꯟꯗꯦ꯫ ꯅꯨꯡꯁꯥꯅ ꯌꯥꯛꯅ ꯁꯥꯔꯤ꯫ ꯈꯪꯗ꯭ꯔꯦ, ꯀꯨꯝꯁꯦ ꯀꯨꯝꯗꯥ ꯑꯃꯅꯤ꯫ ꯏꯁꯤꯡ ꯐꯪꯗ꯭ꯔꯗꯨꯅ ꯈꯨꯜꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕ ꯀꯪꯁꯤ ꯁꯤꯕ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯐꯔꯦ ꯏꯆꯦ, ꯏꯁꯤꯡꯁꯦ ꯌꯨꯝꯗ ꯑꯃꯨꯛ ꯍꯣꯜꯂꯨꯈꯤꯁꯤ, ꯑꯃꯨꯛꯀ ꯂꯥꯛꯅꯕ꯫ ꯇꯁꯦꯡꯅ ꯋꯥꯕ ꯍꯥꯏꯕꯗꯨꯒꯤ ꯄꯟꯈꯩꯗꯣ ꯂꯥꯜꯂꯕꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯃꯈꯣꯏꯒꯤ ꯏꯁꯤꯡ ꯌꯥꯎꯕ ꯇꯨꯝꯕꯥꯗꯨ ꯁꯝ ꯑꯗꯨꯗ ꯍꯥꯞꯆꯤꯟꯗꯨꯅ ꯃꯀꯣꯛꯇ ꯌꯥꯟꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯏꯐꯨꯠ ꯃꯈꯣꯡ ꯑꯁꯤꯗ ꯈꯨꯜꯒꯤ ꯆꯅꯨ ꯅꯤꯉꯣꯜꯁꯤꯡꯗꯨ ꯃꯀꯣꯛꯇ ꯁꯝ ꯑꯃꯃꯝ ꯌꯥꯟꯅꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯅꯔꯝꯃꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯈꯨꯜꯂꯥꯛꯄꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯃꯣꯝ ꯂꯨꯋꯥꯡꯂꯩꯃꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯐꯝꯊꯗꯨꯅ ꯋꯥꯔꯤ ꯑꯃꯨꯛ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯍꯥꯗ ꯅꯣꯡꯃꯗꯣꯜ ꯊꯛꯇ ꯄꯥꯏꯔꯤꯕ ꯂꯩꯆꯤꯜ ꯄꯣꯃꯥꯏ ꯑꯉꯧꯕ ꯅꯪꯕꯨ ꯑꯃꯨꯕ ꯁꯛꯂꯣꯟꯗ ꯑꯃꯨꯛꯇ ꯑꯣꯟꯕꯤꯌꯨ ꯀꯩꯗꯧꯒꯦ? ꯁꯛꯂꯣꯟ ꯌꯥꯝꯕ ꯃꯆꯨꯅꯤ ꯍꯥꯏꯅ ꯍꯥꯏꯅꯕꯗꯤ ꯅꯪꯒꯤ ꯁꯛꯂꯣꯟꯗ ꯑꯃꯨꯕ ꯁꯛꯂꯣꯟꯗꯤ ꯌꯥꯎꯗ꯭ꯔꯕ꯭ꯔꯅꯦ? ꯋꯥꯔꯦ, ꯇꯥꯏꯕꯪ ꯄꯨꯝꯕ ꯑꯁꯤ ꯂꯣꯏꯅ ꯋꯥꯅꯔꯤ꯫ ꯅꯣꯡꯒꯤ ꯏꯔꯤꯛ ꯐꯪꯗꯕꯅ ꯈꯧꯒꯪꯅꯔꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯤ." ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯍꯥꯗ ꯆꯤꯛꯂꯥ ꯅꯣꯡꯒꯧꯕꯤ, ꯅꯪꯁꯨ ꯑꯃꯨꯛꯇ ꯅꯈꯧ ꯄꯣꯡꯅ ꯈꯣꯡꯗꯨꯅ ꯀꯨꯝꯒꯤ ꯅꯣꯡꯍꯧꯕꯨ ꯀꯧꯊꯕꯤꯌꯨ ꯀꯩꯗꯧꯕꯒꯦ? ꯅꯪꯁꯨ ꯑꯣꯟꯊꯣꯛꯅꯕꯨꯗꯤ ꯋꯥꯔꯝꯂꯒꯅꯤ ꯀꯨꯝꯒꯤ ꯅꯣꯡꯖꯨꯕꯨ ꯉꯥꯏꯕꯗ." ꯑꯃꯅ ꯑꯃꯨꯛ, "ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯇꯥꯒꯅꯤ ꯍꯥꯏꯕ꯭ꯔꯅꯦ? ꯍꯥꯏꯔꯨꯗꯨꯅ ꯀꯔꯤꯕꯨ ꯀꯥꯟꯅꯒꯅꯤ? ꯋꯥꯅꯕꯅꯤ, ꯍꯥꯏꯔꯨꯒꯅꯨ꯫ ꯅꯣꯡꯗꯝꯕ ꯃꯥꯁꯨ ꯐꯠꯃꯟꯗꯦ꯫ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯏꯁꯤꯡ ꯐꯪꯗꯕꯒꯤ ꯋꯥꯔꯤꯕꯁꯦ ꯎꯔꯒ ꯃꯍꯥꯛꯀꯤ ꯄꯦꯟꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯂꯒꯅꯤ." ꯂꯨꯋꯥꯡꯂꯩꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯈꯣꯏꯅꯧ ꯏꯇꯥꯈꯣꯏ, ꯑꯃꯨꯛꯇ ꯇꯞꯊꯈꯣ ꯀꯩꯗꯧꯕꯒꯦ? ꯇꯨ, ꯏꯐꯨꯠ ꯑꯁꯦ ꯑꯃꯨꯛꯇ ꯌꯦꯡꯉꯨ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯆꯦꯜꯂꯝꯕ ꯏꯁꯤꯡ ꯃꯔꯤꯛ ꯈꯖꯤꯛ ꯑꯗꯨꯁꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯍꯥꯏꯋꯥꯅꯤ꯫ ꯀꯝꯗꯧꯒꯅꯤ ꯑꯁꯤꯗꯤ? ꯑꯩꯈꯣꯏꯗꯤ ꯏꯁꯤꯡꯁꯨ ꯑꯃꯠꯇ ꯌꯥꯍꯧꯗꯦ." ꯃꯌꯥꯝꯗꯣ ꯃꯃꯤꯠ ꯑꯗꯨꯅ ꯏꯐꯨꯠ ꯑꯗꯨꯗ ꯌꯦꯡꯅꯩ꯫ ꯏꯁꯤꯡ ꯇꯠꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯤ꯫ ꯃꯗꯨꯕꯨ ꯎꯕꯗ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗꯤ ꯍꯦꯟꯅ ꯋꯥꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯤ꯫ "ꯏꯐꯨꯠ, ꯅꯪꯁꯨ ꯀꯪꯂꯕꯣꯏ? ꯅꯪꯅ ꯑꯃꯨꯛ ꯀꯪꯕ ꯑꯁꯤꯅ ꯇꯥꯏꯕꯪꯗ ꯀꯔꯤꯕꯨ ꯍꯥꯏꯅꯤꯡꯂꯤꯕ? ꯅꯪꯅ ꯀꯪꯈ꯭ꯔꯕꯗꯤ ꯏꯁꯤꯡ ꯊꯣꯛꯄ ꯏꯐꯨꯠ ꯑꯃꯠꯇꯁꯨ ꯂꯩꯇ꯭ꯔꯦ꯫ ꯀꯝꯗꯧꯒꯅꯤ ꯑꯩꯈꯣꯏꯗꯤ?" ꯂꯨꯋꯥꯡꯂꯩꯃꯅ, "ꯏꯇꯥ, ꯁꯤ ꯌꯨꯝꯗ ꯑꯣꯏꯅ ꯍꯜꯂꯁꯤ꯫
ꯋꯥꯐꯝ ꯑꯁꯦ ꯏꯄꯥ ꯈꯨꯜꯂꯥꯛꯄꯗ ꯑꯩ ꯍꯥꯏꯒꯦ꯫ ꯈꯨꯜꯒꯤ ꯏꯕꯨꯡꯁꯤꯡꯗ ꯆꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯝꯕ ꯃꯐꯝꯗ ꯏꯐꯨꯠ ꯊꯣꯛꯄꯒꯦ ꯍꯥꯏꯕꯗꯨ ꯊꯤꯍꯟꯁꯤ꯫ ꯄꯟꯊꯗꯨꯅ ꯂꯩꯕꯅ ꯀꯥꯟꯅꯔꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏꯁꯤꯡꯗꯨ ꯇꯨꯝꯕꯥꯁꯤꯡꯗꯨ ꯏꯍꯥꯡ ꯍꯥꯡꯗꯨꯅ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯂꯨꯋꯥꯡ ꯂꯩꯃꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯈꯨꯜꯂꯥꯛꯄ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯏꯄꯥ ꯈꯨꯜꯂꯥꯛꯄ, ꯆꯤꯡ ꯑꯁꯤꯗ ꯊꯣꯛꯄ ꯏꯐꯨꯠ ꯑꯁꯤꯁꯨ ꯂꯥꯏꯖꯦ ꯏꯁꯤꯡ ꯇꯠꯍꯧꯔꯦ, ꯑꯃꯠꯇ ꯆꯦꯟꯊꯍꯧꯗ꯭ꯔꯦ, ꯏꯁꯤꯡ ꯁꯣꯛꯐꯝ ꯃꯐꯝ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ, ꯏꯄꯥꯅ ꯎꯄꯥꯏ ꯑꯃ ꯊꯤꯕꯤꯌꯨ꯫ ꯑꯩꯁꯨ ꯃꯗꯨ ꯈꯪꯂꯗꯨꯅ ꯈꯨꯟꯖꯥ ꯄꯥꯈꯪꯁꯤꯡ ꯂꯥꯛꯑꯣ ꯍꯥꯏꯅ ꯀꯧꯈ꯭ꯔꯕꯅꯤ꯫ ꯃꯈꯣꯏ ꯍꯦꯛ ꯂꯥꯛꯄꯒ ꯏꯄꯥꯒ ꯋꯥ ꯈꯟꯅꯒꯗꯧꯔꯤꯕꯅꯤ꯫ ꯆꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯏꯐꯨꯠ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯃꯈꯣꯏꯕꯨ ꯊꯤꯍꯟꯕꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯨꯋꯥꯡ ꯂꯩꯃ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯈꯨꯜꯂꯥꯛꯄꯒꯤ ꯃꯌꯨꯝꯗ ꯈꯨꯜꯒꯤ ꯅꯍꯥ ꯄꯥꯈꯪ ꯃꯈꯩꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯈꯨꯜꯂꯥꯛꯄꯅ ꯃꯈꯣꯏꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯈꯨꯟꯖꯥ ꯅꯍꯥ ꯄꯥꯈꯪꯁꯤꯡ, ꯈꯨꯜꯒꯤ ꯏꯁꯤꯡ ꯁꯣꯛꯐꯝ ꯑꯣꯏꯔꯤꯕ ꯏꯐꯨꯠ ꯃꯆꯥꯗꯨꯁꯨ ꯂꯥꯏꯖꯦ ꯏꯁꯤꯡ ꯇꯠꯈ꯭ꯔꯦ, ꯏꯁꯤꯡ ꯆꯦꯟꯕ ꯂꯦꯞꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯏꯁꯤꯡ ꯁꯣꯛꯄ, ꯏꯁꯤꯡ ꯐꯪꯕ ꯌꯥꯕ ꯃꯐꯝ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯅꯣꯡ ꯑꯁꯤꯁꯨ ꯆꯨꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯏꯁꯤꯡ ꯐꯪꯗꯕ ꯑꯁꯤꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ꯫ ꯑꯗꯨꯅ ꯅꯈꯣꯏꯅ ꯍꯌꯦꯡ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯥꯏꯀꯩ ꯈꯥꯏꯗꯣꯛꯅꯗꯨꯅ ꯆꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯀꯔꯝꯕ ꯃꯐꯝꯗ ꯏꯁꯤꯡ ꯐꯪꯏ, ꯀꯔꯝꯕ ꯃꯐꯝꯗ ꯏꯐꯨꯠ ꯊꯣꯛꯄꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯒꯗꯕꯅꯤ꯫ ꯐꯪꯂꯕꯗꯤ ꯈꯨꯗꯛꯇ ꯄꯥꯎ ꯂꯥꯛꯀꯗꯕꯅꯤ, ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯊꯤꯌꯨꯀꯣ꯫ ꯑꯁꯨꯝꯅ ꯈꯨꯜꯂꯥꯛꯄꯅ ꯍꯥꯏꯕꯤꯔꯦ꯫ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯁꯤꯗ ꯃꯌꯥꯝꯅ ꯍꯣꯏ ꯍꯥꯏꯅ ꯌꯥꯅꯗꯨꯅ ꯆꯠꯅꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯌꯨꯛꯇꯒꯤ ꯍꯧꯗꯨꯅ ꯈꯨꯟꯖꯥ ꯅꯍꯥ ꯄꯥꯈꯪ ꯃꯈꯩ ꯑꯗꯨꯅ ꯆꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯠꯇꯨꯅ ꯏꯐꯨꯠ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯊꯤꯔꯝꯃꯤ꯫ ꯃꯅꯨꯡ ꯍꯟꯖꯤꯟꯅ ꯆꯪꯗꯨꯅ ꯊꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯃꯠꯇ ꯊꯦꯡꯅꯔꯝꯗꯦ꯫ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯏꯐꯨꯠꯀ ꯑꯃꯠꯇ ꯊꯦꯡꯅꯗꯦꯗ꯫ ꯏꯐꯨꯠ ꯊꯤꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯈꯧꯔꯤ ꯆꯔꯝ ꯑꯁꯤ ꯀꯪꯗꯨꯅ ꯁꯤꯕ ꯁꯣꯏꯔꯔꯣꯏ꯫ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯈꯣꯡꯁꯤꯁꯨ ꯊꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯌꯨꯝꯗꯒꯤ ꯈꯔ ꯄꯨꯖꯔꯛꯄ ꯑꯗꯨꯁꯨ ꯑꯁꯨꯝ ꯊꯛꯇꯣꯛꯈꯤꯕꯅ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ꯫ ꯀꯔꯝ ꯇꯧꯅꯤ? ꯏꯇꯥꯎ, ꯅꯪꯒꯤ ꯊꯥꯡꯗꯣ ꯑꯃꯨꯛꯇ ꯄꯤꯔꯛꯑꯣ꯫ ꯑꯁꯤꯗ ꯍꯧꯔꯤꯕ ꯋꯥꯁꯤ ꯌꯥꯟꯒꯦ꯫ ꯃꯅꯨꯡꯗ ꯏꯁꯤꯡ ꯌꯥꯎꯔꯝꯒꯅꯤ, ꯃꯗꯨ ꯑꯣꯏꯅ ꯈꯖꯤꯛ ꯊꯛꯂꯒꯦ꯫ ꯏꯁꯤꯡ ꯈꯧꯔꯥꯡꯕꯒꯤ ꯃꯌꯥꯏ ꯑꯗꯨꯅ ꯋꯥ ꯑꯗꯨꯕꯨ ꯌꯥꯜꯂꯒ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯕ ꯏꯁꯤꯡ ꯑꯗꯨꯕꯨ ꯊꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯆꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯊꯤꯕ ꯌꯥꯕ ꯊꯤꯕꯗ ꯏꯐꯨꯠ ꯑꯃꯠꯇ ꯂꯩꯕ ꯊꯦꯡꯅꯔꯝꯗꯦ꯫ ꯃꯇꯝꯅ ꯊꯦꯡꯖꯤꯜꯂꯛꯂꯕꯗ ꯃꯈꯣꯏꯁꯤꯡꯗꯨ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅꯔꯛꯂꯝꯃꯤ꯫ ꯄꯥꯎ ꯑꯗꯨꯁꯨ ꯈꯨꯜꯂꯥꯛꯄꯗ ꯇꯝꯂꯝꯃꯤ꯫ ꯃꯗꯨꯕꯨ ꯇꯥꯕꯗ ꯈꯨꯜꯂꯥꯛꯄꯗꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯀꯔꯤ, ꯏꯐꯨꯠ ꯑꯃꯠꯇ ꯂꯩꯕ ꯊꯦꯡꯅꯗ꯭ꯔꯕ? ꯅꯣꯡꯁꯨ ꯇꯥꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗꯦ꯫ ꯏꯐꯨꯠꯁꯨ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯀꯝꯗꯧꯒꯅꯤ? ꯂꯣꯏꯅ ꯀꯪꯁꯤ ꯁꯤꯕ ꯇꯥꯔꯤꯕ꯭ꯔꯅꯦ? ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯂꯨꯋꯥꯡ ꯂꯩꯃꯗꯣ ꯄꯟꯊꯧꯒꯤ ꯌꯣꯡꯈꯝꯗꯨꯗ ꯐꯝꯗꯨꯅ ꯏꯌꯣꯡ ꯂꯥꯏꯖꯤ ꯊꯣꯡꯗꯨꯅ ꯆꯔꯩ ꯐꯤꯕꯨ ꯁꯥꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇꯅ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯈꯨꯜꯂꯥꯛꯄꯤ ꯑꯗꯨꯅ ꯐꯝꯂꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, ꯏꯐꯨꯠ ꯑꯃꯠꯇ ꯂꯩꯕ ꯊꯦꯡꯅꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯗꯤ ꯀꯗꯥꯏꯗꯒꯤ ꯂꯧꯒꯅꯤ? ꯋꯥꯗꯧꯔꯤꯗ ꯄꯨꯟꯁꯤꯁꯦ꯫ ꯃꯤꯁꯦ ꯃꯤꯅꯥ ꯊꯣꯛꯄꯗꯤ ꯁꯣꯏꯔꯔꯣꯏ꯫ ꯃꯆꯥꯅꯨꯄꯤꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯕꯨ ꯐꯤꯗꯨ ꯁꯥꯒꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯕꯒꯦꯅꯦ? ꯏꯃꯥ, ꯉꯥꯏꯍꯥꯛꯇꯪꯒ ꯁꯥꯈꯤꯒꯦ, ꯁꯤꯟꯀꯛꯐꯝꯁꯦ ꯌꯧꯍꯟꯈꯤꯒꯦ꯫ ꯊꯕꯛꯀ ꯁꯨꯔꯨꯔꯅꯨꯗ, ꯊꯕꯛ ꯁꯨꯔꯒ ꯏꯁꯤꯡ ꯈꯧꯔꯥꯡꯅꯕꯅꯤ, ꯑꯗꯨꯒꯤ ꯁꯔꯨꯛ ꯐꯝꯂꯒ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯔꯣ꯫ ꯍꯧꯅꯗꯦꯗ ꯏꯃꯥ, ꯑꯩꯅ ꯈꯟꯕꯗꯗꯤ ꯆꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯏꯁꯤꯡ ꯊꯣꯛꯄ ꯏꯐꯨꯠ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ, ꯃꯁꯤ ꯑꯩꯅ ꯊꯥꯖꯩ꯫ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯊꯤꯕ ꯌꯥꯕ ꯊꯤꯕꯗ ꯐꯪꯗ꯭ꯔꯕꯅꯤ, ꯂꯩꯔꯝꯂꯔꯣꯏ꯫ ꯀꯥꯟꯅꯗꯦ ꯏꯕꯦꯝꯃ, ꯇꯨꯝꯂꯨꯔꯁꯤ꯫ ꯇꯨꯝꯂꯕꯗꯤ ꯏꯁꯤꯡ ꯈꯧꯔꯥꯡꯕꯁꯨ ꯈꯪꯂꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯂꯨꯋꯥꯡ ꯂꯩꯃꯁꯨ ꯃꯈ꯭ꯋꯥꯡꯗ ꯐꯥꯕ ꯁꯅꯝ ꯑꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯐꯤ ꯑꯗꯨꯕꯨ ꯀꯣꯟꯁꯤꯜꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯂꯤ꯫ ꯅꯤꯡꯉꯣꯜ ꯀꯥꯗ ꯆꯪꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯊꯔꯤ꯫ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯀꯌꯥ ꯈꯜꯂꯝꯃꯤ꯫ ꯈꯟꯅ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟꯗꯨꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯂꯨꯋꯥꯡ ꯂꯩꯃ ꯇꯨꯝꯂꯤ꯫ ꯃꯍꯥꯛꯀꯤ ꯈꯣꯝꯂꯦꯟ ꯇꯨꯡꯈꯨꯟ ꯑꯁꯤꯗ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯆꯥ ꯑꯃꯈꯛ ꯃꯪꯂꯛꯂꯝꯃꯤ꯫ ꯃꯪ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯒꯤ ꯈꯣꯡꯒꯨꯜꯕꯨ ꯇꯥꯛꯄꯤꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯪꯂꯥꯟ ꯑꯗꯨꯗꯅꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯂꯨꯋꯥꯡ ꯂꯩꯃꯕꯨ ꯀꯧꯔꯤ꯫ ꯂꯨꯋꯥꯡ ꯂꯩꯃꯁꯨ ꯃꯈꯣꯡꯗꯨ ꯊꯥꯡꯗꯨꯅ ꯁꯛꯈꯪꯗꯕ ꯅꯨꯄꯥꯗꯨꯒꯤ ꯃꯇꯨꯡꯗ ꯏꯟꯅꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯂꯨꯋꯥꯡ ꯂꯩꯃꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯌꯦꯡꯕ ꯃꯇꯝꯗ ꯅꯨꯄꯥꯗꯨ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯊꯦꯡꯅꯈꯤꯗ꯭ꯔꯤꯕ ꯃꯤꯁꯛ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅꯗꯤ
mahakku masak yamna munna khangba amagumna tawrakli. Nupa aduna luwang leimabu chinggi lambi amada asamakpo shinbirami. Lambi do luwang leimana amukta chatkhitriba lambi amasu oirami. Nupa aduna luwang leimada yengduna hairi. Ichal, nangbu wabrane? Luwang leimana, wade. Amuksu makha tana hangi. Nangna ibupuduna chatliba maphamase kadaidano. Maphamsi ay amukta hana changkhidri. Maphamda yauraga khanglagani. Yaugadori aigi tungda asum inaraklo. Nupaduna mang thaduna asumak chatli. Luwang leimasu mahaki matung asum inay. Khongna sangna chatpa aduda luwang leimadu masadu warami. Laija ising khaurang lami. Mahakna nupaduda hai. Ibong, nachal oibi aidi laija ising khaurang manaloiri. Makha tana ay chatpa ngamgani thazadre. Laija ising khaurang le haiba. Si, nungpak asida ngaihakta phamu. Asi hairaga mahakpu chingshinduna phamhalli. Aduga nupaduna makha tana hairi. Laija ising thirake. Laija ising chenbagi makhol taraklabadi. Madu aini khango. Aiba muk nangna thira uko. Ai chatle. Mamai makok samnadaba wafam asibo hairamlaga. Sakhangdaba nupado chinggi nakal amada phat haijin khirami. Luwang leimana machilda solhawi. Laija ising thirake. Mahabu amuk thira uhaiba. Karino, mahakna hairamliba asibo. Aduga mahakna chatkriba asina kadaidano. Asumna khanduna midyeng aduna chinggi chidai mahakna laishinkhiba aduda yengduna lehawi. Luwang leimagi mana anida ikhang khanghaudana khonjel ama taraklami. Khonjel adu iputtagi isingna joro joro chentharakpagi makholni. Makhol adu butabada iput laire laija ising thokli. Tariba khonjel se iputgini. Asi haiduna phamlibada hogatli aduga iputki khonjel aduna tariba maikai adomda lai. Ching aduda hek laishinbada uri iputki isingna joro joro chenthaduna leibado. Madu tamna chenchilli aduga khubam khujok yaduna laija khujok thana thakjarami. Mahakna ising thaklingai chingyaga oiri nungsisu sitpana matang asida karigamba sahum ama mahaki masada khangphau phauraklammi. Sahum ado kanagumba amana yamna thuna khangsen chenkhibagi mawongni. Luwang leima ising thakpadu chap leptuna tunglomda yengthoklui. Uri mamit aduna ngasai mahakpu khuchamduna pushilakhiba sakhangdaba nupado hannamuk yenglubada nupado mitmangdagi amuk mangkhirami. Mataw asida luwang leimadi angakpa amasu phawrami. Mahakna lepliba mafam aduda kanagumba amana tapna changshilakduna mahaki masada thenglaklammi. Masida luwang leimadu khangprek khangduna kanna laurami. Ima! Akhangba mataw asiga iroinana luwang leimadu taibang wakhal taraklammi. Manglandu loishinduna kai khirami. Hiplambada phuk haugatuna sor sangnu hundui. Aduga machiladuda hairi. Kanano haujikidubo. Aigi manglanda uramba misak adubu kanano. Sakhangdaba pakhang aduga amukna laija iput. Aduso chingsang asigi manungda tasingnabu leiriba chala. Khullasina ising phangdabagi awaba mayoknabasida aigi manglanda mangtak oina piduna takliba chala. Phari hayenggi numit asida aigi mangda uramliba mafam asibu soidana thirurage. Asumna khanduna phamung aduda hipthakre. Mathangi numitni ayukki matam aduda makokta sam ama yalaga madugi manungdana tumba ama hablaga mapada thoklai. Mapa khulakpana machabu yengduna hairi. Ipagi bema ichana samyanduna thoklakliba asibu kadaida chatke hairibano. Luwang leimana Ipa iputtagi laija ising sokluge tawbani. Kadaidagi iputtagi laija ising sokkadawriba nangdi. Amakhak leijabadusu isingdi kangkre. Ching asigi manungda iput thokpa mafam ama lei madudagi khunja miyam changduna thihanbada leitrena phangdrabasida ichana mataw karamna iput ama lei haina khangliba. Chatkigano. Panthau ipa apokpa ita khoiga laija ising sokluge koirakloi. Nakhoi kanamatana iput thokpa mafambu thibada phangdrabasu namom aina phangnaba thiduna ising soktuna purakke. Asumna hairamlaga luwang leima mayumdagi thokre. Mataroi singbu hauduna chingtamna chatlammi.
ꯆꯤꯡ ꯑꯗꯨꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯤ꯫ ꯃꯇꯥꯔꯣꯏꯁꯤꯡ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯏꯅꯩ꯫ ꯂꯨꯋꯥꯡꯂꯩꯃꯁꯨ ꯃꯍꯥꯛꯅ ꯃꯃꯥꯡꯗ ꯎꯈꯤꯕ ꯆꯤꯡꯒꯤ ꯃꯐꯝ ꯑꯗꯨꯕꯨ ꯊꯤꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯏꯇꯥ ꯂꯨꯋꯥꯡꯂꯩꯃ, ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯄꯨꯁꯤꯟꯗꯨꯅ ꯆꯪꯂꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯀꯗꯥꯏꯗꯅꯣ? ꯑꯁꯨꯛ ꯁꯨꯛꯂꯕ ꯆꯤꯡꯅꯨꯡ ꯑꯁꯤꯗ ꯆꯪꯁꯤꯟꯕ ꯍꯧꯅꯗꯦ꯫ ꯑꯃꯨꯛꯇ ꯂꯦꯞꯈꯣꯕ." ꯅꯨꯄꯤ ꯑꯃꯅꯁꯨ, "ꯍꯥꯏꯒꯨꯝꯂꯗꯅ ꯏꯇꯥ, ꯑꯃꯨꯛꯇ ꯉꯥꯏꯈꯣꯕ꯫ ꯆꯤꯡꯅꯨꯡ ꯑꯁꯤꯗ ꯁꯥ ꯀꯩ ꯑꯣꯏꯅ ꯊꯦꯡꯅꯗꯨꯅ ꯈꯨꯗꯣꯡꯊꯤꯕꯕꯨ ꯊꯣꯛꯄ ꯇꯥꯔꯦ꯫ ꯈꯨꯟꯖꯥ ꯏꯕꯨꯡ ꯃꯌꯥꯝꯅ ꯆꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯣꯏꯆꯪ ꯆꯪꯗꯨꯅ ꯊꯤꯕꯗ ꯐꯪꯗ꯭ꯔꯕꯅꯤ꯫ ꯃꯁꯤꯗ ꯃꯇꯧ ꯀꯔꯝꯅꯅꯣ ꯏꯇꯥ ꯅꯪꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯤꯕ ꯑꯗꯨꯕꯨ?" ꯂꯨꯋꯥꯡꯂꯩꯃꯅ, "ꯃꯐꯝꯗꯨ ꯌꯧꯒꯗꯧꯔꯤ, ꯑꯩꯒꯤ ꯇꯨꯡꯗ ꯑꯁꯨꯃꯛ ꯏꯟꯅꯔꯛꯎ." "ꯍꯣ, ꯃꯐꯝꯗꯨ ꯀꯗꯥꯏꯋꯥꯏꯗꯅꯣ? ꯑꯩꯈꯣꯏꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯁꯦ ꯐꯅ ꯁꯥꯡꯂꯤ꯫ ꯑꯇꯩ ꯃꯤ ꯑꯇꯣꯞꯄ ꯑꯃꯠꯇꯁꯨ ꯂꯩꯕ ꯎꯗꯦ꯫ ꯏꯇꯥ, ꯆꯪꯁꯤꯜꯂꯒꯨꯝꯁꯤ." ꯂꯨꯋꯥꯡꯂꯩꯃꯅ, "ꯑꯩꯕꯨ ꯊꯥꯖꯧ ꯏꯇꯥ, ꯉꯔꯥꯡ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯃꯐꯝ ꯑꯁꯤꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯒ ꯏꯐꯨꯠ ꯑꯃ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯐꯝꯗꯨ ꯇꯝꯅꯅꯤ ꯑꯩꯅ ꯅꯈꯣꯏꯕꯨ ꯄꯨꯗꯨꯅ ꯆꯠꯂꯤꯕꯁꯤ." "ꯃꯪꯒꯤ ꯋꯥ ꯑꯣꯏꯔꯦꯀꯣ? ꯃꯪꯒꯤ ꯋꯥꯕꯨ ꯇꯥꯏꯕꯪꯗ ꯑꯣꯏꯊꯣꯛꯀꯅꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ? ꯃꯪꯗ ꯁꯅꯥ ꯈꯨꯟꯕꯗꯣ ꯇꯥꯏꯕꯪꯗꯗꯤ ꯈꯛ ꯈꯨꯟꯕ ꯐꯪꯉꯣꯏ꯫ ꯆꯠꯁꯤ, ꯑꯗꯨꯒ ꯈꯪꯒꯅꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯆꯤꯡꯅꯕ ꯑꯁꯤꯗꯤ ꯀꯣꯛꯍꯟꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯆꯠꯄ ꯍꯧꯏ꯫ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯃꯇꯥꯔꯣꯏꯁꯤꯡ ꯑꯗꯨꯁꯨ ꯆꯠꯂꯤ꯫ ꯂꯨꯋꯥꯡꯂꯩꯃꯅ ꯃꯃꯤꯠ ꯑꯗꯨꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯑꯃꯨꯛꯁꯨ ꯃꯅꯥꯀꯣꯡ ꯑꯅꯤꯗꯨ ꯊꯥꯡꯒꯠꯇꯨꯅ ꯏꯁꯤꯡꯅ ꯆꯦꯟꯊꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄ꯭ꯔꯥ ꯍꯥꯏꯅ ꯇꯥꯔꯤ꯫ ꯆꯤꯡ ꯑꯗꯨꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯒ ꯌꯦꯠꯂꯣꯝ ꯊꯪꯕꯗ ꯈꯖꯤꯛ ꯂꯩꯁꯤꯟꯕ ꯃꯐꯝ ꯑꯃ ꯂꯩꯔꯤ꯫ ꯃꯐꯝ ꯑꯁꯤ ꯋꯥꯏꯗꯅ ꯅꯨꯡꯄꯥꯛ ꯑꯃ ꯑꯅꯤ ꯂꯩꯔꯤ꯫ ꯅꯨꯡ ꯑꯁꯤꯕꯨ ꯎꯕꯗ ꯂꯨꯋꯥꯡꯂꯩꯃꯅ ꯈꯜꯂꯤ, "ꯃꯁꯤꯒꯤ ꯅꯨꯡꯄꯥꯛ ꯑꯁꯤꯕꯨ ꯃꯥꯅꯤ, ꯑꯩꯅ ꯉꯔꯥꯡ ꯐꯝꯈꯤꯕ ꯅꯨꯡꯄꯥꯛ ꯑꯗꯨꯅꯤ꯫ ꯑꯗꯨꯗꯤ ꯏꯁꯤꯡ ꯏꯐꯨꯠꯇꯣ ꯃꯐꯝ ꯑꯁꯤ ꯋꯥꯏꯗ ꯁꯣꯏꯗꯅ ꯂꯩꯔꯝꯂꯒꯅꯤ." ꯑꯁꯤ ꯈꯟꯗꯨꯅ ꯆꯤꯡꯒꯤ ꯁꯔꯨꯛ ꯈꯔ ꯂꯩꯁꯤꯟꯈꯤꯕ ꯑꯗꯨꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯏꯐꯨꯠꯀꯤ ꯏꯁꯤꯡꯅ ꯖꯣꯔꯣ ꯖꯣꯔꯣ ꯆꯦꯟꯊꯔꯛꯄꯒꯤ ꯃꯈꯣꯜꯗꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯗꯨꯕꯨ ꯇꯥꯔꯕꯗ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯁꯤꯡ, ꯏꯐꯨꯠ ꯂꯩꯔꯦ, ꯏꯁꯤꯡ ꯐꯪꯂꯒꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯃꯥꯡ ꯊꯥꯗꯨꯅ ꯃꯐꯝ ꯑꯗꯣꯝꯗ ꯍꯥꯏꯖꯤꯟꯈꯤꯔꯝꯃꯤ꯫ ꯃꯇꯥꯔꯣꯏꯁꯤꯡ ꯑꯗꯨꯁꯨ ꯂꯨꯋꯥꯡꯂꯩꯃꯒꯤ ꯃꯇꯨꯡ ꯑꯗꯨꯝ ꯏꯟꯅꯔꯤ꯫ ꯂꯨꯋꯥꯡꯂꯩꯃꯅ ꯎꯔꯤ ꯆꯤꯡꯊꯛꯇꯒꯤ ꯆꯦꯟꯊꯔꯛꯂꯤꯕ ꯏꯐꯨꯠ ꯑꯗꯨ꯫ ꯃꯗꯨ ꯎꯕꯗ ꯍꯔꯥꯎꯔꯗꯨꯅ ꯏꯐꯨꯠ ꯑꯗꯨꯒꯤ ꯃꯈꯣꯡ ꯇꯝꯅ ꯆꯪꯁꯤꯜꯂꯤ꯫ ꯏꯁꯤꯡ ꯑꯗꯨꯕꯨ ꯎꯕꯗ ꯃꯊꯃꯣꯏꯗ ꯍꯔꯥꯎꯔꯗꯨꯅ ꯏꯁꯤꯡ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯆꯥꯏꯗꯨꯅ ꯁꯥꯟꯅꯖꯔꯝꯃꯤ꯫ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯕ ꯃꯇꯥꯁꯤꯡ ꯑꯗꯨꯁꯨ ꯏꯁꯤꯡꯅ ꯂꯩꯕ ꯑꯗꯨꯕꯨ ꯎꯕꯗ ꯊꯣꯏꯅ ꯍꯦꯟꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯒꯤ ꯃꯪꯂꯥꯟꯆꯥꯗꯣ ꯆꯥꯟꯅꯅ ꯆꯨꯝꯂꯦꯗꯅ꯫ ꯑꯩꯈꯣꯏꯗꯤ ꯊꯥꯕꯨ ꯊꯥꯖꯔꯨꯗꯕꯅꯤ, ꯑꯗꯨꯕꯨ ꯏꯁꯤꯡ ꯊꯣꯛꯄ ꯏꯐꯨꯠ ꯑꯃ ꯐꯪꯂꯤ꯫ ꯏꯇꯥ, ꯅꯪꯁꯦ लाइदेको। इसिंग असी फंगलबनिना खुंजा मियाम पुंबना मफम असी ताना लाक्तुना इफुटकी इसिंग असिबु सोकपा यारगनी। मसी लैरबदी अैखोय सोइदना हिंगलगनी। इतासिंग नंगी तुम्बादा इसिंग असे सोकनरोहे। असी हाइरगा इसिंग सोकपा हौरम्मी। लुवांग लैमा मतांग असिदा महाकी नापदा करिगुंबा खोंजेल अमा तारकलम्मी। तारकलिबा खोंजेल असी तौद्री हाइबा चंद्र असिना नुंगसिना खोंबगी मखोलनी। तौद्रीगी नुंगसिबा खोंजेल असिदा महाकी थमोइदो फाजिनखिबगुम तौरकली। मपुकनिंगदा खल्ली, कदाइदगी तौद्रीगी खोंजेलनो अैना तारकलिबा असिबो ओंथोकना नुंगसिख्रेदा। कनानाबु खोंबा ओइरिबनो। तसेंगना मागी थमोइदो तौद्रीगी खोंजेल अदुना सिंगसिनख्रे। मसिना महाकी खोंथांग अदुबु तौद्री अदुगी माइकैदा थांजिनबा हौई। मसिदा महाकी मता अमना उरदुना हाइरई, इता कदाइदनो नंगना मुक चखिगे तौरिबदुना। लुवांग लैमा चोइथोकलुबा वाखल अदु सोइसिलई। कदाइदसु नतेदा। नसादुना इमंग मंगलिबा अदुबु कैदौरबगे? नमित अदुना असोंगी चिंगनुंग असोमदा येंगलिबा अदुना कना लैरबगे? अैगी नापा असिदा तौद्रीगी नुंगसिबा खोंजेल अमा तारकली। असुक नुंगसिबा खोंजेल असिदी अमुक्तबु ताखिद्री। कनानबु खोंगलिबा तौद्रीनो हाइबदो खंगनिंगदुना तौबनी। कदाइदगी तौद्रीना खोंबगी मखोलनो अैखोइदी करिसु तादेना। कानादे इता नंगसे मवोंग अमा इतौ तौरे युमदा हलौरसि। असी हाइदुना मता लुवांग लैमाबु पुदुना मयुम तमना हलकलम्मी। मयुम यौरदुना मखोइना खुंजा मियाम अदुदा चिंगनुंगी मफम अमदा इसिंग थोकपा इफुट अमा लेहौरे हाइना पाउदमलम्मी। पाउदम असी ताबदा खुंजा मियामदो लोइना हराउनरम्मी। इफुट अदु तमना चत्तुना इसिंग सोकपा हौनखिरम्मी। नुमिदांगी मतमनी
Mahausaagum luwang layma phisakolda phamduna charai phibu sari. Ngasi haiba numit asidadi phi saribadu khoijangdre. Wakhal amada tauduna lairami. Chingnumgi suklaba maphamduda aina tarakkiba nungshiraba tawdrigi khonjeladabu lamlanba kananabu khongliba oirigabano. Ngarangi aigi khomlen manglan chaduda aibu pubikhiba sakhangdaba pakhang adubu oiribra. Ningol aigi thamoise onthokna chingnakreda. Yamna charangnare thamoise phare hayeng kaubu nong asida mafam adu tamna ai ithanta chattuna mahakbu kanano haibadu khangdoklage. Asumna chap yungna khankhre amuksu karigumba mahakna tamba pakhang ama oiramba thoklabadi ngasi aina sariba charai phi ase mafamda nungsi khudol oinabu tamlage. Mathangi numitni numitna chap yung khalakpa matam aduda luwang leimana kokta samama yanduna yumdagi thoklai. Mahaki pale mamana uraduna hairi imagi bema kadaidano numitna chap yung matam asida. Ima chingdagi ising sokpani matam sida chingda ising sokluba chatpa haunati chatke hairabasu hore nungsana nem thakraba matamda oina chatlo. Ita khoiga chatkadoini karisu tawroisi ima. Mamana haiba adubu tada khai luwang leimado mayumdagi thuna yangna thokhirami. Mahak mathanta asum lakpana haujikti chingdo yauri. Numitna chap yungba matam oibagi ching aduda mi kana amasu leiramde. Adubu luwang leimadi ngarangi tawdri khongba misak adubu khangningbagi mayayna masada akiba amata yaudana chingnung aduda asum changshilami. Chingda tongba chekla singna makhol hauna khongli asitani makhol taba. Iput adugi manak tamna phau changshilli aduga akoiba aduda yengi. Ngarangi aina takiba tawdrigi khonjeldo ngasidi khongba tadri. Asumna khanduna leiringai asida khanghaudana mafam amadagi tawdrina yamna nungshina khonglaklami. Haujikti tawdrigi khonjelado mahaki napa anida tarare. Kadomdano tawdri asina khongliba asibo khonjeladogi maikai leiba haurakli. Suklaba chingnung aduda agi tujungba pumnamak tungainaramlaga makhut aduna haidok-haidokduna changshilami. Mahakna tariba khonjeldo mahakna hek changshiliba makai lapthokibagum tawi aduna khudung liba ngamlamde. Mataw asida luwang leimana makholdo khonthang naina lauduna hairaklami. Tawdrigi mengle nungsi khonjelda thauri kongoigi masak langduna ningol thamoise chetna kiduna singchinkhri. Tawdri khongba saklot panangbu ningol mangshida leptuna keku phongloba nangi khudung libada thawai hakchang wari nang tabu ujage khanduna idom ithan lakpani phonglo kekudo lutlaganu hada saklot ba sakhangdaba lamlan ba. Mahakna asumne hek haibaga tawdri khonglambado chap lepkhirami. Khonjel asina amuk lepkhibada ningol magi thamoido amuk wajarami. Mahakna lepliba mafam adugi tunglomdagi tawdrigi khonjel ado amuk tarai. Khonjel aduda mamaidu sat onthorei uri chinglau hinba pakhang amakhakna makhutta tawdri ama paiduna leptuna leirambado. Luwang leima ningsinglai misak asimakni nahan nonggi mahaki manglan aduda ukhiba sakhangdaba nupado. Luwang leimana nupadubu yengduna hairi saklot panangbu kanano karigi aigi manglanda lapano nangi tawdrigi nungshiba khonjeladuna aigi thamoise mikup amata leitadri nangi khongul balirakli hayo nahak kanano. Nupa aduna luwang leimagi manakta changshilai makhutta lairang amakhaksu pairi. Nupa aduna hairi mafam ase aigi tawdri khongphamni numit khudingi mafam asida aina tawdri khongi aigi tawdrigi makhol asina nangi thamoida yeirurabu oireko si mafam sida ngaihakta phamko aigi asingba saktamsu take. Luwang leima mamit aduna nupadubo ahanba uba mikup aduda magi thamoida mahakpu nungsibagi mami taba haukhirami. Ikai nungsi yanaraduna mamaidu khajik leithokduna lei. Nupaduna hairi ningolgi koloi minglena luwang leima unthokna phajaida. I nangdi karamna aigi mingbo khangliba nangi nanakta adumak laklibadudi aidi nangna aibu ubidaba khaktani. Ha karamna nangbu nungsibagini
ꯑꯩꯅ ꯇꯧꯗ꯭ꯔꯤ ꯈꯣꯡꯗꯨꯅ ꯅꯪꯒꯤ ꯊꯃꯣꯏꯁꯨ ꯅꯧꯊꯅꯕ ꯍꯣꯠꯅꯔꯤꯕ ꯑꯗꯨꯒ ꯅꯪꯒꯤ ꯃꯪꯂꯥꯟꯗ ꯑꯩꯅ ꯂꯥꯛꯈꯤꯕ ꯑꯗꯨꯁꯨ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯕꯨ ꯊꯤꯕ ꯂꯥꯛꯅꯕꯅꯤ ꯃꯔꯧ ꯌꯥꯝꯅ ꯂꯩꯃꯜꯂꯤ ꯄꯥꯈꯪꯁꯤ ꯂꯧꯅꯝ ꯆꯥꯎꯕ ꯊꯃꯣꯏ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯅꯍꯥꯛ ꯆꯤꯡꯅꯔꯤꯕ ꯍꯥꯏꯕꯗꯨꯔꯅꯤ ꯅꯪꯅ ꯆꯤꯡꯅꯔꯒꯅ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯂꯩ ꯅꯨꯔꯥꯛ ꯑꯍꯦꯟꯕꯤ ꯈꯨꯗꯣꯡꯂꯩ ꯑꯗꯨꯕꯨ ꯂꯨꯋꯥꯡꯂꯩ ꯃꯃꯥꯒꯤ ꯅꯥꯄ ꯑꯗꯨꯗ ꯁꯠ ꯆꯤꯟꯁꯤꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ ꯅꯥꯆꯣꯝ ꯑꯁꯤꯅ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯔꯦꯞꯄ ꯑꯗꯨꯃ ꯅꯪꯅ ꯈꯪꯖꯔꯣ ꯅꯥꯆꯣꯝ ꯑꯁꯤꯗꯕꯨ ꯅꯪꯒꯤ ꯅꯥꯄꯗ ꯆꯤꯟꯖꯒꯦ ꯍꯥꯏꯅ ꯈꯜꯂꯛꯂꯤꯕꯁꯦ ꯂꯣꯏꯗꯥ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯤ ꯂꯨꯋꯥꯡꯂꯩꯃ ꯃꯈꯨꯠ ꯑꯗꯨꯅ ꯅꯥꯄꯒꯤ ꯅꯥꯆꯣꯝ ꯑꯗꯨꯗ ꯑꯃꯨꯛ ꯊꯦꯡꯖꯩ ꯍꯥꯟꯅ ꯅꯨꯡꯉꯣꯜꯂꯒ ꯂꯩꯔꯕ ꯊꯃꯣꯏ ꯑꯣꯏꯕꯅ ꯃꯥꯏ ꯂꯩꯊꯣꯛꯄꯁꯨ ꯉꯝꯖꯗ꯭ꯔꯤ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯗꯨ ꯆꯤꯡꯒꯤ ꯑꯁꯨꯛꯄ ꯆꯤꯡꯅꯨꯡꯗ ꯊꯃꯣꯏ ꯃꯔꯣ ꯂꯣꯟꯗꯨꯅ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯟꯗꯨꯅ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤ ꯈꯣꯡꯐꯝꯗ ꯂꯩꯔꯥꯡ ꯅꯥꯆꯣꯝ ꯃꯥꯅ ꯁꯥꯈꯤ ꯑꯣꯏ ꯑꯆꯦꯠꯄ ꯃꯔꯤꯕꯨ ꯊꯝꯂꯒꯤꯅꯤ ꯇꯥꯏꯕꯪ ꯀꯅꯥꯅ ꯎꯗ꯭ꯔꯕ ꯃꯐꯝ ꯑꯗꯨꯗ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯃꯠꯇ ꯑꯣꯏꯗꯨꯅ ꯁꯤꯡꯌꯦꯟ ꯂꯩꯀꯥ ꯁꯦꯠꯊꯃꯤꯟꯅꯔꯝꯃꯤ ꯍꯩꯔꯥꯡ ꯃꯥꯕꯨ ꯆꯥꯔꯨꯔꯤ ꯂꯩꯔꯥꯡ ꯃꯥꯕꯨ ꯆꯤꯜꯂꯨꯔꯤ ꯑꯗꯨ ꯀꯧꯕ ꯃꯤꯀꯨꯞꯇ ꯁꯥꯅꯧ ꯃꯍꯥꯛꯀꯤ ꯁꯤꯌꯣꯡꯈꯥꯗ ꯇꯥꯎꯖꯤꯡ ꯃꯔꯨꯁꯨ ꯍꯨꯟꯈ꯭ꯔꯤ ꯈꯟꯊꯍꯧꯗꯕ ꯋꯥꯈꯜ ꯑꯗꯨꯅ ꯉꯥꯏꯍꯥꯛꯀꯤ ꯑꯄꯥꯝꯕ ꯑꯗꯨꯗ ꯁꯤꯟꯊꯥ ꯑꯣꯏꯅ ꯄꯥꯡꯂꯨꯔꯤ ꯃꯁꯤꯅ ꯍꯌꯦꯡ ꯇꯨꯡꯗ ꯀꯔꯤꯕꯨ ꯑꯣꯏꯔꯛꯄ ꯋꯥꯗꯕ ꯉꯝꯗꯦꯗ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯅꯨꯡꯁꯤ ꯋꯥꯔꯤ ꯆꯤꯂꯣꯛꯅꯔꯤ ꯃꯇꯝꯁꯤꯗ ꯃꯐꯝ ꯑꯗꯨꯗ ꯇꯥꯏꯕꯪ ꯃꯤ ꯈꯔ ꯂꯥꯛꯄꯒꯤ ꯁꯃꯤꯟ ꯐꯪꯂꯕꯗ ꯅꯨꯄꯥꯗꯨ ꯆꯠꯂꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯅꯥꯔꯛ ꯑꯗꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯂꯨꯋꯥꯡꯂꯩꯃ ꯐꯝꯗꯨꯅ ꯑꯁꯨꯃꯛ ꯂꯩꯍꯧꯏ ꯃꯐꯝ ꯑꯗꯨꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯤꯕ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ ꯏꯇꯥ ꯂꯨꯋꯥꯡꯂꯩꯃ ꯅꯪꯗꯤ ꯅꯊꯟꯇ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯔꯝꯂꯤꯕ ꯑꯩꯈꯣꯏꯗꯁꯨ ꯀꯔꯤꯃꯠꯇ ꯍꯧꯔꯝꯗꯦ ꯂꯨꯋꯥꯡꯂꯩꯃꯅ ꯈꯨꯝꯃꯤ ꯍꯧꯒꯦ ꯍꯥꯏꯅ ꯇꯧꯔꯝꯕꯅꯦ ꯑꯗꯣ ꯍꯧꯔꯝꯗꯕꯤ ꯑꯁꯨꯃꯛ ꯆꯠꯂꯕ ꯂꯨꯋꯥꯡꯂꯩꯃ ꯃꯁꯥꯗꯨ ꯑꯃꯨꯛꯁꯨ ꯄꯥꯈꯠꯄ ꯐꯥꯎꯖꯩ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ ꯂꯨꯋꯥꯡꯂꯩꯃ ꯆꯔꯩ ꯐꯤ ꯁꯥꯔꯤ ꯐꯤ ꯑꯗꯨꯕꯨ ꯀꯛꯅꯕ ꯍꯣꯠꯅꯔꯤ ꯐꯤ ꯑꯗꯨꯕꯨ ꯀꯛꯂꯒ ꯃꯁꯥꯕꯤ ꯃꯉꯣꯟꯗ ꯈꯨꯗꯣꯜ ꯑꯣꯏꯅ ꯇꯝꯒꯦꯁꯨ ꯈꯜꯂꯤ ꯑꯗꯨꯒ ꯃꯁꯥꯕꯤ ꯃꯍꯥꯛꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯅꯥꯄꯗ ꯅꯨꯡꯁꯤꯅ ꯆꯤꯟꯕꯤꯔꯛꯈꯤꯕ ꯅꯥꯆꯣꯝ ꯂꯩꯔꯥꯡ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯇꯥꯕꯨ ꯃꯅꯨꯡ ꯑꯗꯨꯗ ꯆꯔꯩ ꯐꯤꯍꯟꯒꯤ ꯐꯤꯗꯨꯞ ꯑꯃꯗ ꯆꯦꯠꯅ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯈꯤꯔꯝꯃꯤ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ ꯃꯁꯥꯕꯤ ꯃꯥꯕꯨ ꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯂꯣꯟꯅ ꯂꯣꯟꯅ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯃꯁꯥꯕꯤ ꯎꯅꯕ ꯆꯠꯂꯝꯃꯤ ꯑꯗꯨꯕꯨ ꯎꯅꯕꯗꯤ ꯁꯨꯡꯐꯪ ꯐꯪꯂꯝꯗꯦ ꯃꯁꯤꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯨ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯇꯝꯁꯨ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯂꯨꯋꯥꯡꯂꯩꯃꯒꯤ ꯑꯔꯣꯟꯕ ꯋꯥꯐꯝꯗꯨ ꯃꯄꯥꯜ ꯊꯣꯛꯄ ꯍꯧꯔꯛꯂꯤ ꯊꯥꯕꯨꯝ ꯃꯁꯤꯡꯁꯨ ꯑꯁꯨꯝ ꯀꯥꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯈꯪꯈꯤꯔꯝꯃꯤ ꯈꯨꯜꯂꯥꯛꯄꯤꯅ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯍꯩ ꯂꯝꯀꯦꯠꯄꯤ ꯅꯪꯅ ꯇꯧꯔꯤꯕ ꯁꯥꯖꯠ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯅꯃꯥꯅꯄꯥ ꯑꯩꯈꯣꯏꯒꯤ ꯏꯖꯠꯁꯨ ꯀꯔꯤꯃꯠꯇ ꯌꯦꯡꯗꯕ ꯍꯥꯏꯌꯨ ꯅꯨꯄꯥꯗꯨ ꯀꯅꯥꯅꯣ ꯑꯗꯨꯕꯨ ꯂꯨꯋꯥꯡꯂꯩꯃ ꯇꯁꯦꯡꯅ ꯃꯁꯥꯕꯤ ꯃꯍꯥꯛꯇꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯕ ꯈꯪꯍꯧꯈꯤꯗꯦ ꯆꯨꯝꯅꯇꯒꯤ ꯇꯥꯏꯕꯪ ꯃꯤ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯗꯤ ꯈꯣꯌꯨꯝꯂꯥꯏ ꯑꯣꯏꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯌꯥꯊꯣꯛꯇꯨꯅ ꯂꯩꯕꯗ ꯂꯨꯋꯥꯡꯂꯩ ꯃꯃꯥꯒ ꯊꯦꯡꯅꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤ ꯃꯔꯤꯕꯨ ꯊꯝꯈꯤꯕꯅꯤ ꯃꯍꯥꯛꯀꯤꯗꯃꯛ ꯂꯦꯞꯀꯦ ꯍꯥꯏꯅꯁꯨ ꯈꯟꯈꯤ ꯑꯗꯨꯕꯨ ꯈꯣꯌꯨꯝꯁꯤꯡꯒꯤ ꯑꯣꯏꯕ ꯆꯠꯅꯕꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯃꯈꯨꯠꯇꯨ ꯆꯦꯠꯅ ꯄꯨꯟꯁꯤꯟꯈꯤꯕꯅ ꯂꯨꯋꯥꯡꯂꯩꯃ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯦꯞꯄ ꯉꯝꯈꯤꯗꯦ ꯂꯨꯋꯥꯡꯂꯩꯃꯅ ꯃꯤꯁꯛ ꯑꯗꯨꯕు ꯃꯃꯥꯗ ꯂꯣꯠꯂꯤ ꯋꯥꯐꯝ ꯑꯁꯤ ꯃꯃꯥꯗꯒꯤ ꯍꯦꯟꯗꯣꯛꯈꯤꯗꯨꯅ ꯃꯄꯥ ꯐꯥꯎꯕꯅ ꯈꯪꯈꯤꯔꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯈꯪꯕꯗ ꯈꯨꯜꯂꯥꯛꯄ ꯃꯥꯗꯤ ꯁꯥꯎꯕꯅ ꯂꯣꯏꯔꯝꯃꯤ ꯅꯪ ꯑꯃ ꯄꯣꯛꯂꯨꯕꯅꯤ ꯉꯁꯤꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯍꯥꯏꯕꯗꯨ ꯅꯪꯂꯦꯗꯅ ꯍꯩ ꯅꯪ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯦ ꯁꯤꯖꯈ꯭ꯔꯣ ꯅꯪꯇ ꯅꯍꯥꯛ ꯊꯛꯇ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯂꯩꯈꯥ ꯇꯥꯔꯕꯅꯦ ꯃꯃꯥ ꯑꯣꯏꯕꯤ ꯃꯍꯥꯛꯅ ꯃꯄꯨꯔꯣꯏꯕꯕꯨ ꯊꯦꯝꯖꯤꯟꯖꯩ ꯂꯨꯋꯥꯡꯂꯩꯃꯅ ꯃꯄꯨꯔꯣꯏꯕꯒꯤꯅꯤ ꯈꯟꯗꯨꯅ ꯁꯥꯈꯤꯕ ꯐꯤ ꯑꯗꯨꯁꯨ ꯁꯥꯕ ꯂꯣꯏꯈ꯭ꯔꯤ ꯐꯤ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯏꯐꯨꯠ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯣꯏꯅ ꯆꯠꯇꯨꯅ ꯃꯁꯥꯕꯤ ꯃꯍꯥꯛꯄꯨ ꯀꯧꯖꯔꯝꯃꯤ ꯏꯁꯥꯕꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ ꯊꯪꯂꯦꯟ ꯃꯥꯟꯖ ꯄꯥꯝꯃꯨꯕ ꯅꯅꯥꯎ ꯅꯣꯡꯗꯝ ꯊꯤꯕꯤ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝ ꯄꯣꯏꯔꯩ ꯀꯩꯗꯕꯨ ꯆꯠꯂꯕꯒꯤ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯕꯗ ꯋꯥꯔꯦ ꯑꯩꯒꯤ ꯊꯃꯣꯏꯗꯤ ꯑꯩꯒꯤ ꯏꯇꯧ ꯑꯁꯤꯕꯨ ꯌꯦꯡꯉꯝꯂꯤꯕ꯭ꯔꯥ ꯅꯍꯥꯛꯄꯨ ꯄꯥꯝꯃꯨꯕ ꯀꯦꯀꯨ ꯂꯣꯠꯄꯤꯔꯅꯨ ꯑꯩꯒꯤ ꯏꯃꯥꯡꯗ ꯊꯣꯛꯄꯤꯔꯛꯂꯣꯕ ꯑꯗꯨꯕꯨ ꯃꯁꯥꯕꯤ ꯃꯍꯥꯛꯇꯤ ꯎꯕ ꯐꯪꯖꯈꯤꯗꯦ ꯑꯁꯨꯝꯅ ꯊꯥꯕꯨꯝ ꯃꯁꯤꯡꯅ ꯑꯁꯨꯝ ꯌꯩꯁꯤꯜꯂꯛꯈꯤꯕꯅ
ꯍꯧꯖꯤꯛꯇꯤ ꯈꯣꯏꯖꯤ ꯈꯥꯗ ꯍꯨꯟꯕ ꯇꯥꯎꯖꯤꯡ ꯃꯔꯨ ꯑꯗꯨ ꯊꯥꯕꯨꯝ 10 ꯁꯨꯔꯗꯨꯅ ꯇꯥꯏꯕꯪꯗ ꯃꯄꯥꯔꯤ ꯑꯣꯏꯅ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯀꯌꯥ ꯑꯗꯨꯕꯨ ꯈꯥꯡꯗꯨꯅ ꯂꯩꯖꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯊꯥꯖꯩ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯁꯥꯕꯤ ꯃꯥꯒ ꯎꯅꯕ ꯐꯪꯒꯅꯤ ꯍꯥꯏꯅ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯨꯋꯥꯡ ꯂꯩꯃ ꯃꯅꯝꯗ ꯃꯄꯥꯔꯤ ꯆꯥꯎꯗ꯭ꯔꯤꯕ ꯑꯗꯨꯕꯨ ꯄꯣꯠꯁꯤꯟꯕꯤꯔꯤ, ꯑꯗꯨꯒ ꯃꯈꯨꯠꯇꯅ ꯆꯔꯩ ꯐꯤ ꯑꯗꯨꯕꯨ ꯄꯥꯏꯔꯤ, ꯑꯗꯨꯒ ꯇꯥꯕꯨ ꯃꯅꯨꯡꯗ ꯌꯥꯎꯕ ꯀꯪꯂꯕ ꯅꯥꯆꯣꯝ ꯑꯗꯨꯃꯁꯨ ꯄꯥꯏꯗꯨꯅ ꯏꯐꯨꯠ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯃꯃꯥꯏ ꯑꯗꯨ ꯑꯋꯥꯡ ꯑꯣꯟꯗꯨꯅ ꯃꯁꯥꯕꯤ ꯄꯥꯝꯃꯨꯕ ꯃꯍꯥꯛꯄꯨ ꯀꯧꯖꯔꯛꯏ꯫ "ꯏꯁꯥꯕꯤ ꯁꯛꯂꯣꯠꯄ, ꯅꯍꯥꯛꯄꯨ ꯈꯣꯌꯨꯝꯒꯨꯝꯅ ꯆꯤꯛꯃꯥꯡꯂꯒꯅꯨ꯫ ꯅꯅꯥꯎ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯔꯣ, ꯄꯦꯟꯅ ꯌꯦꯡꯖꯔꯒꯦ ꯁꯛꯇꯝꯗꯣ꯫ ꯀꯨꯏꯔꯦꯀꯣ ꯃꯇꯝꯁꯨ ꯎꯈꯤꯗꯕ, ꯑꯁꯨꯝ ꯎꯈꯤꯗ꯭ꯔꯦ꯫ ꯄꯥꯝꯃꯨ ꯆꯤꯡꯂꯧ ꯎꯅꯤꯡꯂꯦ, ꯄꯥꯔꯤꯅ ꯋꯥ ꯆꯥꯎꯗ꯭ꯔꯤꯕꯅ ꯄꯟꯊꯧ ꯏꯄꯥ ꯍꯥꯏꯅ ꯀꯧꯗꯨꯅ ꯇꯣꯏꯅ ꯇꯣꯏꯅ ꯀꯞꯂꯔꯦ꯫ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯅꯤ, ꯄꯤꯉꯝꯗ꯭ꯔꯦ꯫ ꯌꯋꯥ ꯐꯤꯒꯩꯃꯛꯇ ꯁꯦꯡꯂꯔꯣ, ꯄꯥꯝꯃꯨꯕ ꯀꯦꯀꯨ ꯐꯣꯡꯂꯔꯣ"꯫ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯇꯨꯡ ꯑꯗꯨꯗ ꯃꯁꯥꯕꯤ ꯃꯥꯟꯖ ꯃꯍꯥꯛꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯂꯨꯋꯥꯡ ꯂꯩꯃ ꯃꯁꯥꯕꯤ ꯃꯥꯕꯨ ꯎꯕꯗ ꯃꯀꯣꯛ ꯑꯗꯨꯅ ꯉꯥꯊ, ꯃꯃꯥꯏ ꯑꯗꯨꯅ ꯎꯞꯁꯤꯟꯗꯨꯅ ꯍꯤꯛꯅ ꯀꯞꯆꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯈꯣꯌꯨꯝꯂꯥꯏ ꯃꯍꯥꯛꯅ ꯊꯦꯝꯕꯤꯔꯝꯃꯤ꯫ "ꯏꯁꯥꯅꯧ ꯁꯤ ꯀꯞꯂꯒꯅꯨ, ꯅꯪꯅ ꯀꯞꯄꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯖꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯂꯕ ꯑꯁꯤꯗꯤ ꯀꯔꯤꯒꯤ ꯑꯃꯨꯛ ꯀꯞꯂꯤꯕꯅꯣ? ꯑꯁꯨꯛ ꯁꯥꯡꯕ ꯃꯇꯝ ꯑꯁꯦ ꯅꯋꯥꯅ ꯄꯥꯎ ꯑꯃꯠꯇ ꯇꯥꯗ ꯀꯜꯂꯕ ꯃꯤꯅꯣꯛ ꯃꯩꯁꯥ ꯀꯌꯥ ꯑꯁꯤꯕꯨ ꯃꯥꯌꯣꯛꯅꯗꯨꯅ ꯂꯦꯜꯂꯛꯂꯤꯕ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯀꯔꯤꯒꯤ ꯅꯪꯅ ꯈꯪꯕꯤꯗꯦ? ꯑꯩꯅ ꯅꯪꯕꯨ ꯀꯧꯖꯕꯗ ꯅꯪꯅ ꯀꯔꯤꯒꯤ ꯑꯩꯒꯤ ꯃꯥꯡꯗ ꯊꯣꯛꯂꯛꯇꯦ? ꯅꯪꯕꯨ ꯉꯥꯏꯕꯗ ꯑꯩꯍꯥꯛ ꯌꯥꯝꯅ ꯋꯥꯔꯦ꯫ ꯇꯣ ꯏꯅꯝꯗ ꯄꯣꯔꯤꯕ ꯄꯥꯔꯤ ꯑꯁꯤ ꯎꯔꯕ꯭ꯔꯥ? ꯃꯁꯦ ꯅꯪꯒꯤ ꯅꯨꯡꯁꯤ ꯈꯨꯗꯣꯜꯅꯤ"꯫ ꯅꯨꯄꯥꯗꯨꯅ ꯃꯆꯥꯗꯨꯕꯨ ꯌꯦꯡꯖꯩ, ꯑꯗꯨꯕꯨ ꯃꯆꯥꯕꯨ ꯅꯥꯎꯀꯣꯟꯗꯨꯅ ꯊꯝꯕꯗꯤ ꯐꯪꯂꯔꯣꯏ ꯈꯜꯂꯨꯕꯗ ꯃꯊ꯭ꯋꯥꯏꯗꯣ ꯑꯃꯨꯛ ꯋꯥꯖꯩ꯫ "ꯂꯨꯋꯥꯡ ꯂꯩꯃ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯅꯣꯡꯗꯝ ꯊꯤꯈ꯭ꯔꯦꯗꯀꯣ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯁꯦ ꯑꯋꯥꯕ ꯍꯥꯏꯕꯗꯣ ꯉꯥꯛꯇ ꯑꯣꯏꯔꯕꯣꯏ? ꯄꯥꯔꯤ ꯑꯁꯤꯕꯨ ꯊꯥꯗꯣꯛꯂꯝ, ꯑꯩꯗꯤ ꯑꯃꯨꯛ ꯆꯤꯛꯃꯥꯡꯈ꯭ꯔꯒꯅꯤꯗꯣ꯫ ꯌꯥꯔꯣꯏ, ꯏꯃꯥ ꯏꯆꯥꯕꯨ ꯊꯅꯝꯗꯨꯅ ꯈꯛ ꯆꯠꯄꯤꯈꯤꯒꯅꯨ꯫ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯏꯃꯥ ꯏꯆꯥꯕꯨ ꯄꯨꯗꯨꯅ ꯆꯠꯄꯤꯌꯨ"꯫ ꯅꯨꯄꯥ ꯑꯗꯨꯅ ꯂꯨꯋꯥꯡ ꯂꯩꯃꯒꯤ ꯃꯐꯝꯗ ꯃꯍꯥꯛ ꯑꯁꯦ ꯆꯤꯡꯉꯨ ꯂꯥꯏꯅꯤ, ꯆꯤꯡꯉꯨ ꯅꯣꯡꯗꯝꯅ ꯀꯟꯈꯤꯕꯅ ꯃꯍꯥꯛꯀ ꯊꯦꯡꯅꯈꯤꯕꯅꯤ ꯑꯃꯗꯤ ꯃꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤ ꯑꯣꯏꯈꯤꯕꯅꯤ, ꯑꯗꯨꯒ ꯇꯥꯏꯕꯪ ꯃꯤꯒ ꯂꯥꯏꯒ ꯂꯧꯅ ꯂꯩꯅꯗꯨꯅ ꯂꯩꯕ ꯌꯥꯗꯦ ꯍꯥꯏꯕ ꯑꯁꯤꯃꯁꯨ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯛꯅꯤꯡ ꯑꯗꯨꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯂꯒ ꯃꯇꯝ ꯄꯨꯡꯐꯝꯅ ꯌꯥꯔꯛꯇ꯭ꯔꯗꯨꯅ ꯈꯣꯌꯨꯝꯒꯨꯝꯅ ꯆꯤꯛꯃꯥꯡꯗꯨꯅ ꯃꯀꯥꯏꯐꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯣꯡꯗꯝ ꯊꯤꯕꯤ ꯂꯨꯋꯥꯡ ꯂꯩꯃꯗꯣ ꯀꯞꯇꯨꯅ ꯂꯩꯍꯧꯋꯤ꯫ ꯃꯄꯥꯔꯤ ꯆꯥꯎꯗ꯭ꯔꯤꯕ ꯑꯗꯨ ꯑꯃꯨꯛ ꯌꯦꯡꯖꯩ꯫ ꯃꯍꯥꯛꯅ ꯄꯥꯏꯔꯛꯈꯤꯕ ꯃꯁꯥꯕꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯄꯤꯒꯦ ꯍꯥꯏꯅ ꯈꯟꯈꯤꯕ ꯆꯔꯩ ꯐꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯊꯝꯂꯝꯃꯤ, ꯑꯗꯨꯒ ꯆꯔꯩ ꯃꯔꯛꯇ ꯀꯦꯀꯨ ꯂꯣꯠꯇꯨꯅ ꯌꯥꯎꯔꯤꯕ ꯀꯪꯂꯕ ꯅꯥꯆꯣꯝ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯂꯧꯊꯣꯛꯇꯨꯅ ꯄꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯍꯥꯗ ꯁꯤꯡꯑꯦ ꯂꯩꯔꯥꯡ, ꯅꯨꯔꯥ ꯈꯨꯗꯣꯡꯂꯩ, ꯅꯪꯅ ꯂꯩꯁꯥ ꯇꯝꯕꯒꯨꯝ ꯇꯝꯖꯈꯤꯕꯤ ꯑꯩꯅꯤ꯫ ꯅꯪꯅ ꯑꯃꯨꯛ ꯂꯩꯃꯟ ꯆꯟꯕꯒꯨꯝ ꯂꯩꯃꯟ ꯆꯟꯖꯕꯤ ꯑꯩꯅꯤ꯫ ꯄꯥꯝꯃꯨꯕ ꯃꯍꯥꯛꯅ ꯅꯨꯡꯁꯤꯅ ꯄꯤꯔꯝꯕ ꯈꯨꯗꯣꯜ ꯅꯍꯥꯛꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯆꯦꯛꯁꯤꯟꯅ ꯑꯗꯨꯃꯛ ꯊꯝꯈ꯭ꯔꯒꯦꯀꯣ꯫ ꯀꯪꯂꯕ ꯅꯥꯆꯣꯝ ꯅꯍꯥꯛꯅ ꯏꯁꯥꯕꯤ ꯃꯍꯥꯛꯅꯤ ꯈꯜꯂꯒꯦ꯫ ꯅꯪꯒꯤ ꯈꯨꯗꯣꯜꯁꯦ ꯑꯃꯨꯛ ꯄꯨꯗꯨꯅ ꯑꯩ ꯆꯠꯂꯒꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯃꯥꯏꯗꯨ ꯑꯣꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯗꯨꯃꯛ ꯂꯥꯛꯂꯤ꯫ ꯀꯪꯂꯕ ꯅꯥꯆꯣꯝ ꯑꯗꯨꯕꯨ ꯇꯥꯕꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯦꯛꯁꯤꯟꯅ ꯊꯝꯖꯤꯟꯖꯔꯤ꯫ ꯄꯥꯔꯤ ꯃꯍꯥꯛꯄꯨ ꯃꯄꯥ ꯌꯥꯎꯗꯅ ꯃꯍꯥꯛ ꯃꯊꯟꯇꯅ ꯀꯜꯂꯕ ꯇꯥꯏꯕꯪꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥꯂꯛ ꯑꯗꯨꯗ ꯌꯣꯛꯇꯨꯅ ꯍꯤꯡꯂꯤ꯫ ꯀꯥꯏꯔꯕ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯏꯀꯪ ꯊꯥ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤꯔꯝꯃꯤ꯫